Akasvani Imphal, Ketramayum Chitrabhanu na pau pazeri, ahan badamaru iba pau. Nauna karaklaba sadasya singh si ayu pung tara matoida Manipur Vidhan Sabha gi holda MLA oina wasak laguragani. Tripura gi naran kamada leba Major Chongthamia gi murti da UCM na haikalekat tamduna ikai kumna utkre amashung sangsad ki budget mifung gi anishuba saruk ngasidegi amuk hawragani. Lebas da hauzik oriba COVID-19 ki fivam yenglaga tabiriba singna lajit astegi ngaktoknaba makagi niyam singa na chatpinaba haizari vaccine kapa yaraba mipum khudingmak sungsoi soidina vaccine kap thokpiu face mask upiu social distancing sungsoi soidina ngakpiu amadi khutsa sengna hamdokpiu maimit sengna ta thokpiu hauzik mapungoiba pau Tarantui suba Manipur Vidhan Sabha Mikhalda Mai Paklaklaba Sadasya Singh wasak lobugi thorong ngasi ayu pung taramathoy taba matamda Manipur Vidhan Sabha gi hall da pangtuklagani marasida Rajapal Laganeshina taramathoy suba Manipur Vidhan Sabha ngarang dissolve tawkre Manipur Legislative Assembly gi Secretary K Megasit Singh na thokpa cherol amada nangna karaklaba Sadasya Singh na wasak lobugi thorom asida saru yana ba hairi Makoina wasak loba lakpa matamda mari lenaba returning officers in na piba Mikhalda Mai Paklakpagi original certificate loiner kadabani nangna karaklaba sadasya Singh Protem Speaker Sri Sorokhaibam Rajan Singh na wasak logani wasak lobagi thorum asi Doordarshan Kendra Imphal na live telecast tawduna sandokani hairi United Committee Manipur UCM na Manipur gi wangmada khundariba Manipur singi khungul liba igi khungul liba gi khongchat lep na pangthokli Tripura gi konung Agratala dagi kilometer 32 rom chatlaga leiba Anglo Manipuri landa achobo thodang lokhiba Major Chongthamia na lekidaba mafam naran khamada leiba athobo asigi murti da ngarang haiket lekat tamduna ikai kumnaba utkre Thorom aduda UCM President Joy Chandra Konthozam na hai mapam aduda khundariba Manipuri singna Major Chongthamia gi khubum asingak senduna thamliba asida thoidongna thagatningai ni mapam aduda leiba Manipuri singna ekhogi phruki oiba channel lonchat ngaknana chanana basusri Joy Chandra na appeal tawki Manipur dangrang COVID-19 na naba miyu ani leikide haiba matamasda miyu tara mangana nauna COVID-19 positive oibigi changchada ama dasmik marini haksal vivaki cherol aman hai leina asna naba miyu mapan discharge tawki naba fagalapagi changchada marfudra nipan dasmik ahum nipan yauri hojik active case marfudra taret leiri Raja asida hauju fabada COVID ki vaccine dose la kundaret hena kapre aduga precaution dose na lising humpu hena kapre tabiriba pawasi Akasvani Imphal dagini Sangsad ki budget mifam ki anishuba saruk ngasidegi amuk hawragani matang thagi nipan fawo chathagadaba mifam asida sitting taramapan legani Lok Sabha amasung Rajya Sabha mifam ayu pung taramathoydegi hawraga numidang wairam pung taru fawo chathagani masi leba asida COVID-19 ki fivam fagalakpadagi savagi mifam matam sangdoknaba warep lawrakpani Mifam asigi manungda bibhag singa mari lenaba Parliamentary Standing Committee na tungan-tunganba mantraloy amasung bibhag singi demand for grants kupna yingsingani Ngasi ahoba numita Rajya Sabha da Chairman M. Venkaiah Naidu na Savagi Nipan Suba Standing Committee ki account pirabi yai. Mifam manungda Finance Bill lisingani kunitoy, Competition Amendment Bill, Pension Fund, Regulatory and Development Authority Amendment Bill, National Dental Commission Bill, Energy Conservation Amendment Bill lisingani kunitoy sabada puthokna khanarabi yai. Gawada Ganesh Gonkar Bungasi, Rajya Sabha da Protem Speaker oina wasak lawragani, hande chemical adu da karaklaba sadasya Singh haying ayu pung taramathoy makaida MLA oina wasak lawragani, hande chemical adu da apun basir nifugi manungda BJP na seat kunda mai paktuna single largest dole oiki. Dole asida independent MLA ahumna sagot lehaina dabi tawri, mikal adu da Congress na seat taramathoy fangki. Lebas da hauju fabada COVID ki vaccine dose koti chama marfu lak tara hundu hena kakre masing manung da hanba dose da koti marfu dra taru lak marfu tadet lising humpunito hena amashung anishiba dose da koti marfu matoy lak kun matoy lising yang kaitari hena kakre hauju fabada precaution dose koti ani lak mari hena kakre Lebas da hauju COVID ki active case lising kuntrani pansumna humpu mapan leiri ngarang nong na miyo lising ani chamri marfu dra positive oibe thengnaki aduga miyo lising manga Changa Yankai Mapana Nava Faduna Discharge Toki, Nava Papa Pumba Masing Koti Mari Lag, Kun Mari Lising Contractor Hele, Nava Fabagi Changchada, Marfudrani Pan Desme, Teret Amani, Hausi Fabo de Mui Lag Manga Lising Taramanga, Janipan Yankai Lake Dre.
Jordan ki amana pangthokpa lising ani kunitoy ASBC Asian Youth and Junior Boxing Championship ta vareki boxer mangana sanagi ta kaman laurakle ngarang sanaki ba boxing da sanagi ta kaman laurakra boxer sing adudi Vini Yaksika Vidi Nikita Chan Srusti Seti amasung Rudikani hauji fawada bharat na lemjininga oraba tournament asida junior category da medal kunmatoi amasung youth category da medal taranpan punna medal kuntramapan fangli ngasi fongba pawse singe maru eba pawgi dama hauzik Ngangom Kiran leire Kiran Thagachari Chitrabhanu S Rajanbu Rajapal La Ganesana Protem Speaker when wasak laukiba ngasi MLA Singh Raj Bidhan Sabha da wasak laugani haiba masung anobu sarkar siamna bagamari lenaba pawsingna ngasi phongba pawse singi maru eba paw ina phongnaba ure Shana lebakta mai pa hogdraba BJP gi Mirep Singh maithi hobugi maram hangkre anobu lengak kaidongoi semgadagi haiba ngasi khanglaba yai haiba Biren gi wafamna ahan headline tawri Solid Waste Plant ta amot akai pusinba lepkre amot akai lauthok khidabadagi Imphal City phata hautina lep thumle haiba pauna pauchi sigani shuba headline tawri Naharol gi thaudangda Mikhalda BJP na lemhoriba chitsing kari gi maithi kibano haina review tawkre haiba pauna ahan headline tawri Rajan Protem Speaker oina wasak laukre ngasi elected members sing MLA oina wasak laugadori haiba pauna pauchi sigani shuba headline tawri Pongna phamda S Rajan Protem Speaker oina wasak laukre haiba pauna han headline tawri Assembly Mikhalda mai paklaba sing ngasi MLA oina wasak lauragani haiba paw amana pauchi sigani shuba headline tawri Ichel Express ta S Rajan Protem Speaker oina wasak laukre haiba pauna han headline tawri Freedom Fighter Major Chongtha Miyagi kubamda hailai katunikai kumna kre haiba paw amana pauchi sigi ani shuba headline tawri Irai bakta Biren March Tara Tarukta CM oina wasak laurabu yai party manungda higaiwa singaiwa sanabigano haiba biswajit ki wafamna ahan headline tawri People's Chronicle da ngasi MLA sing wasak lauragani haiba pauna ahan headline tawri Imphal Free Press ta CWC gi mifamna Sonia Gandhi bu Congress ki President makhatana ohenanaba haikre haiba pauna ahan headline tawri Huyerlan Pauda Chief Minister ki wafam men tadri haiba pauna ahan headline tawri Center da Sapminna badagi JDU na sawat pani apabalengak lehenna ba thaudang logani haiba thangjam Arun Kumar gi wafamna pauchi asigani shiba headline tawri Sangai Express English ta thabak pi ba haiba sinai khoi gi mangjil thana pahikada ba thabak ni haiba Biren gi wafamna pauchi asigi ahan ba headline tawri Sangai Express Manipuri da kari numita government semgani haiba khangdri tarani thuisba State Assembly di ngasidagi leiragani haiba pauna ahan headline tawri Mapal lamda khundakhrabu Manipuri singidam lepkani haiba UCM gi wafam amasu pauchi asigi ahanba lamaida phone Morning Bell da Manipur UPM amasung Uttarakhand Vidhan Sabha singda sahi yangkai manga mathaki MLA sing masing hengalakpu uri haiba pauna ahanba lamaida phone Hills Hornbill Express ta Biren Chief Minister amuk han oirabu yai BJP manungda leadership ki khaibung tanabu leite haiba SR dagi wafam amasung S Rajanbu Protem Speaker oina wasak laukibagi pauna maroyo pausing oina phongli Masona tharda S Rajan Protem Speaker oina wasak laukre haina maroyo paw oina phongli Manipur Express ta Sorasanpur gi Jion Street ta bomb pokha henduna mioi ama leikhidabagi thong adubu Sorasanpur Joint Students Body na yaningdo phongdokibagi pauna maroyo paw oina phongli Ganphu Melda S Rajan Protem Speaker oina wasak laukiba amasung Nagagi wathok tonganba sangbidan amasung phiran yaudana waroishin purpo oithokloi haiba NSNIM gi Mouthpiece Journal Nagalim Voice ki editorial da phongkyo pawdu pauche sida marwoyo paw oina phongli Cham pauche da BJP gi legislature party gi lusingma khanbada mot khenaba amasung kem tabulaiti haiba BJP gi wafam na marwoyo paw oina phongli Tamenglong Times ta nauna karakpa MLA singa si Protem Speaker na wasak laugudori haiba paw amasung anawu sarkar sembaga mari lenana BJP manungda nakpak tanabu leite haiba BJP gi wafam na maru paw ena phongli Chitrabhanu Thagachiri Kiran aroibada maroiba paw amukhanna nauna karakdaba sadasya singa si yupungtana mathoida Manipur Vidhan Sabha gi hall da MLA oina wasak lauragani Tripura gi naran khamada leba Major Chongtha Miyagi Murti da UCM na haikat lekat tamdun ikai kumna utkre amashung sangsat ki budget mifang gi anishuba saruk ngasidagi amu hauragani pauloi zare